Kuki Refugee Singna tokhaiba administration demand toubada yelhou phurup singi ming shijinnaba yaroi National Commission for Scheduled Tribe ta Aranba warol ke haijinduna Lanna Lamjingnaba Hotnariba Paominlal Haokip na Sengdoraktrabadi legal action louragani haina Federation of Haomee President Sapamcha Jadumani na phongdorakli Kuki Singna Kuki phurup ki manung challi haina kansiliba thangal chiru aimol purum chothe tarau lamkang koireng kom amadi anal phurup ki luchingba sing yauna kabui maitai amadi maring phurup ki mihut singna saruk yaduna ngasi Manipur Press Club ta pangthokhiba mifam amada wafam asi phongdokladuna mahangna hai Kangpopi District ta based over Committee on Protection of Tribal Areas Manipur gi mihut Paominlal Haokip hairiba mioi asina National Commission for Scheduled Tribe ta Kuki sing separate administration piu haiduna pisin ki ba cherol da yauri ba yelhou phurup oidiba apikpa tribe sing asi kuki natte Cherol aduda Manipur na India da merge tawkibadu tampaki square mile chatret asi khaktani haiba wafam yauri masimag Aranba ni haiba miyam na khangnaraba wafam ni masida sunatana masagi yek salai leijaba yelhou mi oidiba phurup macha sing kuki ni haijinduna phurup sing asina khundaba lam sing makhoi gi lam ni hairakliba pumna mak asi Aranba ni haina Federation of Haomee gi maikadagi NCST da iba che thakre masida namthak tawriba Paominlal Haokip na Numit mangani gi manung da sengdokadabani maduna tabatarabadi Federation of Haomee na mahaki mathakta FIR ama thangalagani haina mahakna makhataki Separate administration Manipur da yaroi makoi gi separate administration tawge haraba Israel natraga na Bangladesh Myanmar da tawbe ai natraga Mizoram da tawbe ai aduga Manipur da di makoi gi separate administration gi mapam leiti Ekoi yek sarai leba lamdam sing indigenous people singi oiba amatangai ba iramdam ni haiba sima ekoi sabsaba pirema kuna thamjabani aduna koi gi ngasi lengbirak liba singi phurup mayam ubiri dani phurup mayam sing sigi akanba amasing shijinnaba amatoiba pangaduna koi gi akoi da thomjalaiba amadi separate administration taliba kamu singsi mayokta punna lan thengnamenengani Ngasigi mifam aduda saruk yaba lakiba tongan be yelhou phurup singi luchingba singna su Paominlal Haokip na thamkiba wafam adu Aranbani Manipur gi yelhou mi oina chahi kya lairak phurup singa sibu ki ni haiba yaroi makhata na su yelhou mi oina adumak lekhigani haibana chingba wafam kya phongdokna rakhi tungda no separate administration no Kuki hills in Manipur yek salai leijaba phurup khudingmak Manipur gi yelhou mi ni haibana chingba slogan singsu lauki अखोगी लम से सदर हिल्स मनुंगदा अहनबददि मसी थंगाल हिल्स है नसु कौबनी थंगाल हिल्स तगी सदर हिल्स हौजिंग न कांगपोकी डिस्ट्रिक्ट लापनी अदो लमदी अखोगी लम से याम चावे अदुना लम मसी पामबदगी मकोगी सेपरेट एडमिनिस्ट्रेशन जी यावन न होनरे मसी अखोई यानिंग दबदगी अखोई फेडरेशन ऑफ हाओमी अखोगी ताइना अखोई चटमिनरिबा पहुरुप सिंगा पुलाबना मसी ngase si pangtokani makoina pamleba separate administration asidi naga gi lam asidi yagadaba man paripuri digi lerlaba history oiba kangchup chiuji aduna hana ningthou palingeda ningthongna ada pothapam banglo na leramba mapom amani aduna ngasidi khangongdana mayam moigi Kuki haisina changchalaga chiru chibu warfil onthok bisi yam nuaijede bai ngasi su ko yelhou ni hayeng su ikini hangsit su ikini tungda su lakini Manipur Imaleba sida koi lengdana Manipur yelhou mi ga punjalakanda thabak changchinjagani khudimukta akoi su saruk jagani Manipur kaibe yaroi kharam haibesdi akoi gi kwaidigi Manipur manungda ariba jati amani masigi khul masigi jati asibu moi Kukini haibese koi yaningde aduna matungde su asigumba olai palai gi thabak se tawidana aina press conference da aina haijabani laikot haibal lamasi yam pak chawi ariba khunni yelhou mi ni adui matung in hoji Paominlal haiba Haokip sina laikot ko masibu red administration tan bege ming laikot habamba sidi aikoi laikot na yaning de haiba singasi press mai kai dage aikoi na phongdok chari bunis